ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯅꯥꯀꯩꯊꯦꯜ ꯈꯨꯜꯗ ꯀꯨꯀꯤ ꯈꯨꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯁꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯅꯥꯀꯩꯊꯦꯜ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯇ ꯀꯨꯀꯤꯁꯤꯡꯅ ꯇꯥꯡꯀꯛ ꯑꯅꯤꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯌꯨꯛ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯇꯤꯡꯄꯤꯕꯨꯡꯔꯣꯝꯗꯒꯤ ꯁꯤꯅꯥꯀꯩꯊꯦꯜ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ, ꯃꯗꯨꯗ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯀꯔꯤꯃꯠꯇ ꯍꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯈꯨꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯤꯅꯥꯀꯩꯊꯦꯜ ꯈꯨꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯅ ꯍꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯅꯥꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯤꯅꯥꯀꯩꯊꯦꯜ ꯐꯥꯎꯔꯒ ꯂꯦꯠꯂꯦꯟ ꯇꯨ ꯇꯤꯡꯄꯤꯕꯨꯡ ꯔꯣꯗ ꯑꯃꯁꯨꯡ ꯁꯤꯅꯥꯀꯩꯊꯦꯜ ꯇꯨ ꯇꯥꯅꯔꯣꯏ ꯔꯣꯗ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯂꯦ꯫ ꯃꯔꯨꯑꯣꯏꯅ ꯂꯨꯡꯇꯔ ꯍꯤꯜ ꯔꯦꯟꯖ, ꯁꯤꯅꯥꯀꯩꯊꯦꯜ ꯇꯨ ꯇꯥꯡꯔꯣꯏ ꯔꯣꯗ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯖꯒꯥꯁꯤꯡꯗ ꯃꯤꯆꯝꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯋꯥꯐꯝ ꯃꯃꯤ ꯁꯥꯝꯂꯛꯂꯦ꯫ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯁꯔꯀꯥꯔꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯤ ꯁꯥꯝꯂꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡꯒ ꯄꯨꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ MCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯥꯡꯂꯝꯕꯝ ꯊꯣꯏꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯥꯡꯒꯣꯜ ꯖꯣꯟ 3ꯗ ꯂꯩꯔꯤꯕ ꯑꯜꯇꯔꯅꯦꯇꯤꯚ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈꯤꯕ MCMꯒꯤ 52 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯡꯂꯝꯕꯝ ꯊꯣꯏꯕꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯂꯨꯞ ꯑꯁꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯃꯥꯡꯒꯤ PR ꯂꯩꯉꯥꯛ ꯃꯇꯝꯗ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯏꯈꯝ ꯆꯥꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯊꯨꯕꯗ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ CSOꯁꯤꯡꯒ ꯄꯨꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯕꯨꯡ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯟꯕ ꯉꯝꯕ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯣꯏꯔꯦ꯫ ꯃꯥꯔꯆ 6ꯇ ꯅꯧꯅ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.70 ꯇꯥꯟꯕ ꯉꯝꯂꯦ꯫ ꯔꯤꯂꯤꯖ ꯇꯧꯕ ꯅꯨꯃꯤꯠꯇ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 15ꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯥꯔꯆ 8ꯇ ꯂꯨꯄꯥ ꯂꯥꯈ 39, ꯃꯥꯔꯆ 9ꯗ ꯂꯥꯈ 92, ꯃꯥꯔꯆ 8ꯗ ꯂꯨꯄꯥ ꯂꯥꯈ 19, ꯃꯥꯔꯆ 10ꯗ ꯂꯨꯄꯥ ꯂꯥꯈ 15 ꯑꯃꯁꯨꯡ ꯃꯥꯔꯆ 11ꯗ ꯂꯨꯄꯥ ꯂꯥꯈ 18 ꯇꯥꯟꯕ ꯉꯝꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯟꯕ ꯉꯝꯈꯤꯕ ꯁꯦꯟꯐꯝꯒꯤ ꯔꯤꯄꯣꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯅ ꯏꯕ ꯑꯃꯁꯨꯡ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯐꯤꯂꯝ ꯑꯁꯤ ꯀꯨꯝꯖꯥ 2024ꯗ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯒꯨꯒꯨꯟ ꯀꯤꯞꯒꯦꯟ, ꯚꯥꯂꯥ ꯍꯤꯖꯝ, ꯑꯉꯣꯝ ꯁꯅꯥꯃꯇꯨꯝ, ꯕꯤꯀ꯭ꯔꯝ ꯀꯣꯁꯥꯔ, ꯅꯦꯃꯦꯆꯤꯌꯥ ꯉꯥꯡꯕꯝ, ꯖꯦꯅꯤ ꯈꯨꯔꯥꯏ, ꯍꯃꯣꯝ ꯁꯗꯥꯅꯟꯗ, ꯊꯧꯗꯥꯝ ꯕ꯭ꯔꯖꯕꯤꯗꯨ, ꯃꯣꯗꯨꯕꯥꯂꯥ ꯊꯧꯗꯥꯝ, ꯏꯙꯧ, ꯒꯨꯔꯨꯃꯌꯨꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯑꯃꯁꯨꯡ RK ꯁꯣꯔꯣꯖꯤꯅꯤꯅꯤ꯫ ꯑꯦꯛꯁꯦꯜ ꯏꯟꯇꯔꯇꯦꯟꯃꯦꯟꯠ, ꯆꯣꯛꯄꯣꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯨꯏꯇꯦꯕꯜ ꯄꯤꯛꯆꯔꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯑꯁꯤ ꯀꯨꯝꯖꯥ 2025ꯇ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯐꯤꯂꯝ ꯁꯥꯔꯇꯤꯐꯤꯀꯦꯁꯟꯅ U ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯈꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯈꯟꯅꯕ ꯁꯤꯇꯤ ꯈꯔꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯝꯗꯦ꯫ ꯕ꯭ꯔꯤꯇꯤꯁ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯐꯤꯂꯝ ꯑꯦꯟড ꯇꯦꯂꯤꯚꯤꯖꯟ ꯑꯥꯔꯠ BAFTAꯒꯤ ꯕꯦꯁ꯭ꯠ ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯟড ꯐꯦꯃꯤꯂꯤ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯔꯆ 3ꯗ ꯑꯃꯨꯛ ꯍꯟꯅ ꯔꯤꯂꯤꯖ ꯇꯧꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯗꯤꯜꯂꯤ, ꯃꯨꯝꯕꯥꯏ, ꯀꯣꯜꯀꯇꯥ, ꯕꯦꯡꯒꯂꯨꯔꯨ, ꯒꯨꯋꯥꯍꯥꯇꯤ, ꯏꯝꯐꯥꯜꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗ ꯎꯠꯂꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯕꯨꯡ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯏꯝꯐꯥꯜꯗ ꯃꯃꯥꯒ ꯇꯔꯛ ꯇꯔꯛ ꯂꯩꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯣꯔꯦꯗ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯍꯥꯡꯕ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯦ꯫ ꯃꯤꯌꯥꯝꯅꯗꯤ ꯕꯨꯡꯒꯤ ꯑꯄꯣꯛꯄ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯕꯁꯨ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯗꯨꯅ ꯕꯨꯡꯅ
Raju kauba mamanaba amaga loinana mapagi kongol liba chatpagi warini. Aku singangbam amasung Zubin Balapuriana music direction piba film asida sahi nauriba gugun kipkena thoido handokpa singthanengai oiba mawongda acting toba maramna ayengba pumnamaki pukning sumatpa ngamli. Film asi Toronto International Film Festival, International South Asian Film Festival, Indian Film Festival, Adelaide Film Festival, Miami Mumbai Film Festival singba tongan tonganba International Film Festival singda saruk yaba laikhrabani. Thaupuba Samudra Gilambi Strait of Hormuz ta mines bom gilang talamba Iran jahaz thugaikhrei. Thaupuba Samudra Gilambi Strait of Hormuz ta mines bom gilang talamba Iran jahaz thugaikhrei haina Americana claim tawrakhrei. Strait of Hormuz hariba Oman amadi Iran gi marakta lairiba samudra gi akuba lambi asida malam gi thaupuba jahaz saruk samagi manungda mangadi tangai phadana lambi asida phauduna chatle. US ke secret agency sina phongdorapagi matung inna Iran Strait of Hormuz asida lan hek ahukibadagi mines bom gi lang thapagi thabak tawduna lakibani. Samudra gi lambi ama oriba Strait of Hormuz ase Iran thingjan khrabasu marakta jahaz kharadi adamak phauduna chatnari adabu Iran lambi ase mapung phana thingjana ba honarakibani. Karigumba thau putok pusin tawbada tangai phadana sinariba Strait of Hormuz Samudra gi lambi ase Iran thingjan khrabadi malam gi laiba kayada thaugi awaba amuki hena mayok narakani. Iran gi Islamic Revolutionary Guard Corps na laiba asigi nebi ga punduna Strait of Hormuz ke Samudra gi lambi singda mines bom gi lang thakpagi thabak sathaduna lakibani. Pau asi hek phangbaga America gi President Donald Trump na karigumba Iran na Strait of Hormuz ke Samudra gi lambi asida mines bom gi lang thakpagi thabak makatana satharak labadi afaba oiroi hanasu warning tawkiba laikhrabani. Iran Strait of Hormuz hariba Samudra gi lambi asida lang thaliba naval mines asi ising manungda thamba makal gi bom amani. Karigumba asauba jahaz amana lambi asida lakpa matamda naval mines aduda thenglurabadi akiba phana pokhairakna jahaz adu mangan tan mangamba makal gi matik mayai lairaba bom amani haire. Hai single hariba US ke President Donald Trump Britain amadi Israel gi aronba game gi langda thukhrei. Hai single hariba US ke President Donald Trump Britain amadi Israel gi aronba game gi langda thukhrei haina expert sina phongdorakli. Report asagi matung inna Iran gi Supreme Leader Ayatollah Khamenei hatkraba matungda Israel gi oinadi hojik nongthaki lambi hangdoktuna air service pangthokpa haukrei. Masina takpadi Israel gi oina thamkiba plan sing mai pakre haina lawba yai adomakpo hojik lal loiba maktina tri panba yabadi America gi oina Israel amadi Britain hariba laiba ani asi manaw nupa singni haina lawduna lakibani. Adubu Britain na US ke President Donald Trump na haijakibu wafamdi akidabani haibadi Iran gi lan horukpa matamda Donald Trump na Britain gi airbase sinaduna Iran da landabada mateng pangmu hairubada Britain wafam adu yakidabani. Ningsimba yabadi anisuba malam gi landasu Britain na America gi mateng yamna sauna pangduna lakibani. Adubu handak Britain na ahanba oina America da mateng panglakidabani haina supongdorakli.